Ammococ na Sinduna Tongan Tonganba community Singgi Masak Naiba Miyoi sing Yaona Eid Adha gi CHAKLEN ama SINKHRE. Ngasi iramda masida khundariba Tongan Tonganba community Singgi Miyoi sing yauba Eid Adha ga mari lainana All Manipur Muslim Organizations Coordinating Committee Ammococ na Sinduna Hata Golapati da laiba Ammococ ki President SM Jalal gi yumda Eid Feast for Harmony haiba teamda achauba CHAKLEN gi thoram ama pangthokre. Ngasi gi singthaningai oiraba thoram aduda iramda masigidamakta miyamgi seba tauriba CSO singi leaders sing religious leaders academicians intellectuals sing journalists nupigi luchingbi sing loinana social activists kayasu sarugyaki maruiba michunglen singi lakta hanagi UNLF ki chairman RK Megan Allies Sanayaima UNLFP ki hanagi acting chairman M Nongyai Jamaitul Ulema Manipur ki President Maulana Sahid Kokomi ki convener YK Diren Senior journalist Bozendo Ningomba na chingba Sarugyaki ba singi laktagi thorom asiga mari lainana wafam kayamarom thamnaki social activist RK Megan na phongdokibada iramda masida matam sangna tangdu leitadaba fibam ama leirakliba asida nungaitaba phongdoki thorom asina community masel gi marakta nungsi chanaba hengkalaktuna nungai yaifaba iramdam ama oiresanu haina mapuda thominasi haikibaga loinana maitai amadi pangal ani gi matang puina khunda leitanarakpagi puwaribu ikai khumnaduna haurakliba naha singasu ahal laman singa takpi tambiramba singngakna chatuna nungsi chanana laiminaba appeal su tauki mahakna makha taraduna community khudimangasu haukiba puwari hangatna yengduna iramda masida santi laknaba honaminasi haina su phongdokhi ngasigi thoram asibu chawna mai pagnaba honabada maruoiba thodang lauriba Ammococ ki President SM Jalanasu lakpiriba miyambu taramna okladuna thoram asibu mapom fahanbibage damakta lakpiriba pumnamakta thagatpa phongdokhi loinana iramdam asigi puwarida iramdam asigi damakta Pangal Kunaini Laukiba Amadi Laurakiba Thodang Ning Singladuna Haujiki Mirol Nasu Iram the Masigi Damakta Logadaba Thodang Kayasu Fungdoki Ikoina lingsing betul macam begila minaraba kuruk singsi merata nasi akan betul singsina setiap tarakanda ikut masih Sinduna ba komersial kaina naba masui tanah bukan bersisa masih pun ikut lebar kita mungkin awai katur puna lebar kita mungkin mangin thadana library ba kuruk kuding baki lusing na ikut wakul tanah Puri wakil khasana sabutong ina bagi tangai padabat tandradu lai. A symbol of communal harmony, community ani nungsi sana na laini hai se. Putlaga asin ba khana na pa ba singa di thamoi manung se propok chak ba makoi bok khai ba makoi maru phang na mang ba se. Masi thor masina su soi na oigani hai se ai khamoi da phang se.